अहानबद मरोइब पाउ मसागी लौफमदा लौ उब यानब थिनुंगैदगी तोरबुंग बंगला फाउबगी लौमी सिंगी ओइबा कमिटी अमा सेमख्रे खुरमजरी ISTV की मणिपुरी पाउ मिटिंग ताबरीब सिंगबु तराम नोकचरी पाउ संदुकना पिजरी लौ पानबा यादना लैरिब लौफम सिंग लौ पानबा यानबा अमदी मैतैगी लौफम सिंग मितोपना उहंदुना लैरिब सिंग कन्नबा अमदी लिसिंगनी कुलहुमदोय कुनमरीगी लौ पानबा यादबा लौफम सिंग लेंगाकना लौमी सिंगी काइथकीबा सेनफम फंगदना लैरिब सिंग फंगहनबा मरी लेनबा सिंगदा तक्सिनबा कोकोमे फार्मर्स विंगी मखादा थिनुंगै टू तोरबुंग बंगला इफेक्टेड एरिया कमिटी हाइना मिंगथोनबा कमिटी अमा सेमदुना वारेप कया लौख्रे कोकोमी फार्मर्स विंगा निंगथौकोंदगी तोरबुंग बंगला फाउबदा लैरिबा लौमी लुपसिंग मैरापाइबी लुपसिंग क्लब अमदी CSO सिंगा खुत्समनदुना मोइरांग ngangkhalawaida leba ibudau thangjing laikolda pangthokiba miyamgi mifam aduda irang asina maram oiraga chingkhong chingyada masagi lau uba fangdana lairiba chahi anirom leiraklaba laumi singnasu mana thengnariba awaba singi matangda wakalol kyasu phongdoknakhi ngangkhalawaidagi laumi amana लेंगाक असिना लौमी सिंगबुदी अवांग बथाक्ता थमली हाइना लाउरी अदुबु मणिपुर गी लौमी सिंगबुदी करिसु लेतना खनबगुम तौरी हाइबसिदी चही अनि हेलक्लबा इरांग असिना लौमी ओइना लौ उबा फंगदना लेहलिबा अमदी इसागी इरमदमदा इसाना निंगतमना चटपा फंगंदना थमलिबा इसागी लौफम कया मितोपना लौ उहंदुना थमलिबा सिना ताकले हाइके कुकी नार्को टेररिस्ट ने एक राज्य का अंदर में रहने वाला लोगों का ऊपर में हाथ में बंदूक लेके अत्याचार कर रहा है, उसको गवर्नमेंट क्या देख रहा है? 2 साल 3 साल होने जा रहा है, अभी तक क्यों राय नहीं ले रहा है? हमारा जमीन पे हम खुद नहीं जा सकता है। इस बात को लेके हमने 2 साल से मणिपुर का जो एडमिनिस्ट्रेटिव डिपार्टमेंट में हमने एक एप्लीकेशन दिया। ये कुकी का जमीन है या मैते की जमीन है, उसको प्रूव करने के लिए कागज डॉक्यूमेंट सब कुछ दे दिया। ये ब्रिगेडियर को उसको कॉपी रिटर्न दे दिया है, सुल्तानपुर DC को इसका कॉपी दे दिया है, बोल के हमको जवाब मिल जाता है। लेकिन आज इस वक्त भी मेरा खुद का जमीन है, उसको दूसरा अनजान लोगों ने, नार्को टेररिस्ट ने, उन्हीं के ही आदमी से उन्होंने प्रोटेक्शन करके वो खेती बाड़ी करा रहा है। ये क्या गणतंत्र देश में इस तरह का कानून कहाँ से आ गया? अपना आप को प्राउड फील करता है इंडिया गवर्नमेंट, तो ये मणिपुर में क्यों फेल हो रहा है? इस बात को मैं आज मीडिया के थ्रू ये बात कर रहा हूँ और ये बात गवर्नर, प्राइम मिनिस्टर या प्रेसिडेंट या एडमिनिस्ट्रेटिव पकड़ रहा हो, जो भी डिपार्टमेंट है, आप लोग इस बात को अमल नहीं करेगा, अपने ही प्रॉपर्टी को आप लोग ने प्रोटेक्शन नहीं किया, तो हम खुद भी हम अपना प्रॉपर्टी को प्रोटेक्शन करूंगा। Directorate of Environment and Climate Change Nasinduna UN Napiba Ending Plastic Pollution Globally Haiba Timda Thabum Machupna Chatharakpa World Environment Day ki thoram ngasi loisin kre loisin batharonggi saruk ama oina ayuki matamda plastic pollution loisilase haiba pauzil puba cyclotron ama chatki cyclotron adu thau ground dagi hauraga khongnang ani karak BOC Kangla Pat Paring fauraga kaisam thong lalaga hairangoi thong fawba chatlaba matungda Singzamai rom da halaklaga Sanjen thong lalaga man function Thokfam City Convention Center da lamthongpham oiki cyclotron adu the Forest Environment and Climate Change ki Principal Secretary Arun Kumar Sinha Mahut ki Principal Secretary RK Dinesh IPR ki Director Ngangom Uttam Environment and Climate Change ki Director Dr. T Brajakumar na chingba sarukya ki thauram adu da sarukya ki basingna phongdokhibada plastic haiba potlamasi mioibagi punsidagi lokthokpa yararoidaba hiram khudingda sizinari bane plastic sizinaba loiraba matungda mafam chadana hundok Panamaram Oiraga, Kanaraba Post Asidagi, microplastic oina kaitaraklaga, Mioibada cancer yauna, Tamthiraba, Laina, Polak Nabagi Maram Ohelakle, China Lebakna India dagi plastic potokpa amadi, Sizinabagi Chang, Yam Hele, Adubo, plastic pollution ge Chang di, China dagi Indiana Yam Heli, plastic Kanabasulosi, plastic na so lakpadagisu, Kanaba plastic pollution ge Chang, Nemta Hanaba Honasi Haiba, Miam the Pausel Pinabathoramasi, Sinbani Haina, Fongdok Naki. Wala memang degi tu masatra pun numit degi, aru pun numit ki pandam koi numit sejita masih pang mayam punna second rally ma thomin raga kilometer try tu sangba koi second rally ma thomin raga anda koi ki perja mayam da suma plastic pollution jamun leh lagum jahabi kholau se laumin raga akoi film ngang minasi akoi bigi film da tangzra ki hingjabani akoi di adu akoi film phatraga di akoi kunsin sang lebi aroi adu hari mam je khangmin na bigi akoi tumba palan ji pangsuk sabare Pegi team masiga mari lainana
DIPR na su hoje hoje khoi gi short film competition ama tawri bani single use plastic si season na da na bagi maram da aduna sigi aten ba 2 minutes ki video competition asi da yaubi raga mayam na khoi gi miyam da pungning loksing leigada ba sugumba phaja phaja ba wari libi raga khoi gi short film competition si yaubi awareness create to bada mateng pangbiu khoi plastic pollution leitaba lamda ma lu nan ba lamda mo ahen minasi. We are doing lot many things. I hope with this awareness and with distribution of cotton bags, we are able to really do good for our environment. And as I said, we are creating lots of awareness. I think slowly people will understand and people will themselves stop using these plastic bags. Manipur da lairiba plastic khoi plastic waste se control taunabada mayam saruk yaminasi haina mayam da prarthana taujari. Pudon toy sign mingthon ba a world of imagination and play haiba wakalol da yumfam oiba educational toys ki brand new store ama Rims Road ki lalambong pukri ge mayok na bada ngasi CID special ge SP Victoria yengkhom IPS na hangdokre tungda nauna hangdokli ba Pudon toys adu IPS Victoria na luchingduna yengsin ke Pudon toys sangdok pa adu ga mari lena na IPS Victoria yengkhom na Pudon toys side ba brand store ase da thamliba toys sing ase educational toys ngak ta oibana apik pa angang sing na lairik tamba horak da khudong chaba yamna fangane hairiba store ase da thamliba toys sing ase educational toys ase gi mathakta atopa khara upgrade tawbasu angang singda yamna kana gani khali hairiba toys sing ase gi matengna angang singda anawba wakhalol kaya hengat hangani haibagi thajabalai ngasi fongliba Samu and Sana haina mingthon ba comic ki lairik ase angang singda yamna kana gataba lairik amane comic ki lairik ase na parenting da su yamna kana gani haike special oiba shops ki hire gali hiriba book kuma available oiba yam special oiba local language vernacular language da iba book plus hojiki hiriba sanama phamam da laga rang singi ngasai game ma video gaming dang focus to da ya suma aphaba ko da so focus to na ba to pasila koi angang aphaba angang agi stall plate ba angang haiba se wakhan se lungai na lakhidori bani aduga ekhoi se mama mapa orasu guardian oraga su guide to ba haita ba khoi gi parenting se guidance kara wat pa se sigi books na dong phajana pigani adana aphaba angang uthokpa aba sama se bada hai ba shop ba di Pudon studios na ajoba thodang lori haiba se thamjari Lion International District 322 the Lions Club of Impal Valley amasung Lions Club of Impal Valley Next Generation na handaki sing ichaw na awaba tarba singda chana thakna bapotlam kya yauna mateng pangmagi thoram Citizens Club soibam lekai de pangthokre chana thakna bapotlam sing mateng pangmagi thoram adu pangthok tringai da Imphal gi Dharam Salada lamthabagi thoram pangthokki Citizens Club soibam lekai de pangthokkiba ising ichaw na awaba tarba singda mateng pangmagi thoram aduda Citizens Club ki thomi sing Lions International District 322 Lions Club of Impal Valley amadi Lions Club of Impal Valley Next Generation gi maru oiba mioi sing yauna ising ichawna sokalaba mioi sing sarukya ke ising ichawna sokalaba mioi sing da thau thum thaknaba ising cheng hawai yauna potlam kaya mating pangke Tharam aduga mari leinana District Governor Lion Keshona awaba tarba singda angamba mateng pangba haibase Lions Club ke thodang ni haike ngasi akhoi package saribasi Lions Club of Imphal Valley amasong Lions Club of Imphal Valley Next Generation Club asi ani siga amadi Imphal Gurudwara Committee gi pullaga makoi ahumna package project ni makoi gi project asi makhada ising isang wasida sokraba family sing household 400 ki program project relief work ama makoi na ngasi gi hona package pa hore ngasi citizen club ki makhada sigi area sida mi beneficiary 100 ki akoi relief works relief material sing yanthokre aduna masi akoi yamna masi akoi su mama service ma sigi victim sing sida akoi Lions Club na piba ngamjaba se akoi gi thodani amasu yamna nungai bam akoi wakhanda pokse
Citizens Club ki President Mahendra Handa ki sing ichauna club asina konba mafamda lairiba awaba tarba singda Lions Club na mateng pangbibagi damak thagat pa phongdokhe. Lions Club na aikoi ki mamang da mege tang hum da thokiba adum laba yam tamthiraba thodok tu da hausik sul loidri masida Citizens Club na amadi club kun marina aikoi lilip kem wangai kendra da mafam mani hangsei hairi bo mafam mani sida su Lions Club ki isilinaw sing respected sar mayam sina lengbirak tuna mateng pangbi soin tawdana leptana Lions Club amadi gurudwal na soina leptana mateng pangbirak pase club ki maikai thagat chaba phongdok chabaga iroina na Lions Club amadi gurudwal matam leiba kibekta Manipuri magi sewa tawba ngamba oirasnu haidana isor magi mafamda thongni jari 100 hours assistant yoga teacher training camp listing ani kun manga da sarukya ki basingbu valedictory certificate piduna kai khumnaba utpagi thoram ama Bharat Swabiman Trust amadi Patanjali Yoga Committee Imphal West na sinduna wahengmam laikai ki flash mandupta pangthokre thoram aduga mari lenena Bharat Swabiman Trust Imphal West ke jila pravari M Saranna haukiba April 12 dagi May 12 fauba tha ma chupna assistant yoga teacher training camp ama flash mandupta me yankai na sarukya aduna pangthokre training aduda tongan ba khang hairaba doctor amadi expert singna sarukya aduna practical amadi theory da maru oina training sing pk training aduda khangat laba singi oiba tongan ba exam ama tha sigi kunipal da pangthokre exam aduda mai pak laba singbu okpagi thoram ama pangthoktuna ikai khumna ba utpane training aduda mai pak laba singbu Haridwar da nimit mangani gi training tharaba tungda lamdamase gi tongan ba mafam singda thaduna iramdamase bu laina tina leitaba lamdama ma oina na bahotnagani haike हौखिबा तांग कुनगनि पान थांग निमित्त अखोय एग्जाम अमा पांथोकी एग्जाम असिदा अखोय माइ पाकलबा सिंगसिंग असि सिगुम्बा सर्टिफिकेट जेंथोकपगि प्रोग्राम असि अखोय पांथोकजबनि ट्रेनिंग असिदा माइ पाकलबा सिंगसि अमु हना अखोय हरिद्वारदा मिनिट मंगानि gi अखोय एडवांस योगा शिक्षक ट्रेनिंग दा अमु थाजगनि अदु मखोय सिंग असे अखोयना हरिद्वारदगि माइ पाकल मतुंगदा अखोयना लेकाय लेकाय लमलम सिंगदा अखोय योगा gi बा क्लास लोगदुना योगा से मणिपुर gi मफम खुदिमरि संदोक्तुना इदमदमसे लेना तना लेतबा लमदम अमा ओइननबा अदुगुम्बा अखोय इम्फाल वेस्ट डिस्ट्रिक्ट पतांजो समिति नायामना कने संगसिंजरी Kaksing dagi Texam bia Irengbanggi lambi asi asuki matik phatre lambi duda komjau kaya leibana ngayok farm oirakpa yabagi fibam da lakpana lambi asi da chatliba mioi kyana lengak na semlakpa ngaiba ngamlakta badagi lambi manakta leiriba miyamna angam ba puthokna duna amadi sel khaina duna lambi samjin ba hokre lambi samjin ba duga mari lena all Kakching clubs coordinating committee gi secretary gi thausu puriba Kakching popular sporting club khunyai lekai gi general secretary M Aniyaimana Kakching khunyai lekai dam apadagi Irengban फाउबगे लंबेसी चाही क्यागी ममांगदगी सेमदबना फिबम अदुकी मतेक चादना लाखले हंदक अकनब नोंग चुखिबा सिना लंबेसी कोमजाव कया लेबना मियामना चटप यादबदगी लंबेसी समजिनबने ओरिबा फिबम असेगी मतंगदा हौखिबा चाही क्यादगे मियाम अमदि क्लफना मरि लेनबा लेंगाकी अथॉरिटी सिंगदा लंबेसी सेंबिनबा अकनब मोंगदा तक्सिनदुना लाखपने मरि लेनबा सिंगना ngayaki paukhum piduna leibana miyamna angamba amadi MMS Genius Academy amasung JRD Pathseeker School na achouba thodang logduna lambi asi semjinba hobune Granary of Manipur haina riba Kakchinggi fauthok chathok puthok liba lawmi kaya amasu lambi asida saidang libani asuki matik maru oikraba lambi asi lengakna yengsindana amadi miyamgi wakatadana leiba ase khwaidagi laibak thibani ACSC gi MLA na masagi lanai sel puthoktuna leveling tawba amadi nung chaithoktuna mamang sahi gi jun thada semjinba su leikrabani adubu handak chahi gi akanba nongna lambi asi hanagi fibam dagi ka hena soksil lakhibani haike कोई ममांग क्लब की साइड की कोई प्रजा मैम की सेक्शन खुद अथॉरिटी चतना कोई हाइजब याब हाइजरूरे इजब याब इजख्रे लंबी से अमुतंग सेंबियो हाइदना तबतबु सरकार की मखोगी टेंडर कॉन्ट्रैक्ट तौदना अदुम लेबना ngasi फावबा कोई लंबी से सेंबिदना लागी मरम मदना कोई खांगबगी ngaibagi कोई ngambru pangkhai do lalakkhibadagi ngasi di कोई लंबी से नागेत ताबीर यूमसिंग लंबी से नागेत स्कूल अनी लई असिबो स्कूल अनी अमदी प्रजा ख्वाई पुनमुंगना अखोई पैसा खाइनेरगा लंबी से सेंबा हौजबनी अखोई प्रजा ने सेंबा हौ लंबी से अथु मदमदा सेंजिन बेगा प्रजा सिंगी अवाबसी कोहननि हाइदना अखोई अथॉरिटी सिंगी मफमदा ताबीद्रबा अखोई वकदा से अमुक तंग ताबीउ हाइदना मयांग फमदाई मुलुकसरी
Jiribam District Relief Camp apunbagi oina leiramba Relief Management Committee hena pakthok jakthokpada natana inmate singa punna yanaduna Relief Monitoring Committee haina onthokre Jiribam gi bauparada leiba conference hall de pangthokiba paugi mifamda nauna meng tholaba Relief Monitoring Committee gi Assistant Publicity Secretary and Chinglembana Relief Camp taleriba awana taraba matamda khajikto oidabasu kokhanaba semkiba Relief Management Committee se makha chatharak poina Relief Camp taleiba inmate singa punna hena pakthok Chauthoknaba amadi Relief Management Committee asi Relief Monitoring Committee haina ming onbada amata oina yanare nauna khalaba thaupuba singna ahan boina Relief Camp taleriba singna mayoknariba awa ana lairik laisu tambagi thengnariba khudong chadaba amadi ana ayeki thengnariba sing ase khanganaba ayiba cherol oina mari lainaba authority singda athuba matamda pishinba haina warep laure nauna khalaba thaupugadaba sing adudi Chairman da O Priyobala Vice Chairman da S Phorot amadi S Sorojini Convener da Y Budhi yauna Executive Mari amadi Miyoi Taramapol na Saba Committee asi semkibani haike ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯧꯄꯨꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯗ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ authority singda athuba matamda pisannabagi warep amsu laujare Paugi maraktana temba break amatang lominase Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsi nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Aksang panathamge hairabadi iramda masimakta laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amuk kari gi chatlugani aikhoigi manipur da su hogikti awang bathaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsing birau natraga aikhoigi phone number 6909390666 ta call tawbirau Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi demukta di kari section thorang lo birib. Novochem Health Care gi original Lipsa 5G na adom gi liver son badai ngak thon. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novochem Health Care na sajaba original Lipsa 5G ahum lawbada coffee cup ama free da hapjari. Bracketungda taram nokchari makhataba pau pizari Manipuri culture bu malem gi thakta pukhatna bahotnariba si mipum khuding makna sogat pe bachangi mak masa gi maikai su angam bathakta mateng pangani haina DC Bisnupur puja elangbam na yungkham subasandra na puthokpa Darman Livestream na direction piba folk artist Lingjal Thobi yungkham gi video music album Ha Palem Ha Panthau release tawagi thoramda haikre Imphal West ke hebung popida leba thawai hauda pangthokpa thoramadu da saknai rabi folk artist Mangka Mayang Lambam Laihui gi director Mangang Sana Mayang Lambam amadi masak naiba miyo kyasu sarukya ki Laihui amadi pipi gi pikliba angang singna khunung isai kya saktuna ayengba singi pukning singsin ki thauramadu da puja elangbam na makhata na Malem gi oina khongjel yang na changsilakliba ahongba sing asiga chusina na culture buchat minaba changi hirama sida Laihui na loriba thodang singthani ngai su oi
Manipur gi laijoriba nat amadi chatnabi kanduna thambakak natana malemgi miyamda uthoknaba honagadabani hiram asidasu pangba yaba mateng pangani haikhe अखोगी sense of self respect sense of dignity है वैसे अखोगी जगोई इसाईगा मरी लेना रगा अखोगी life से कमाइना with a sense of dignity with a sense of grace कमाइना अखोई हिंग बयाबगी है वैसे यामना मरुनी इंग चिकलबा लम सिदा अहल लमन मयाम अखोगी साइगी लेरिबा अहल लमन मयाम नसु लाकपी रगा मयाम बु अंगांग सिंग सिबु सौगत्पीबा मोइबु सपोर्ट तौबीबा गाइड तौबीबा असोय अंगाम यावरगसु ताकपीबा तंबीबा हाइसे यामना मरुनी थागतनिंगाइनी यामना अखोगी लाइहुइना सिगी रिस्पांसिबिलिटी लौरिसे अखोगी मणिपुर की हाइतारे यामना चावबा थौदांगनी अदुगी मयामनसु औखेना फ्यूचर दसु यामना सौगत्पीबा अदुगा आइगी साइटेसु आइना ngamjaba adum support tौबा हाइतारे अदु तौजनी Tungda release toraba ha palem ha pantho miyamda khudol tamke wangbara panthawi pana mawangi malem laina lumbara palem mi mana marumi koro thakna wangbara panthawi pana mawangi malem laina lumbara palem mi mana Guru Maisnam Amubi Lekidabagi Yankai Humdwelak Suba Ningsing Thoram Manipur Zagoi Marupna Sinduna Golden Jubilee Stage of the Manipur Zagoi Marupta Thoram Asibu Pangtokre Thoramada Jawaharlal Nehru Manipur Dance Academy Director P. Bilasamadi Manipur Zagoi Marupki Hanaki President NG Amumachan Maru Oiba Musimoina Sarukyaki Thoramgi Sarukama Oina Manipur Wang Madayauna Tongan Ba Cultural Gi Jagoi Singh Utki Jan Manipur Dance Academy Director P. Bilasna Guru Amubi Myamgi Damak Kathok Piramba Atangba Oja Amani Lekhidraba Oja Sige Apokpa Pokpi Manipur gi cultural yauna hiram kayada miyamna sakang bikiba ama oiramki masina Oza Amubina Apokpa Apokpi dagi tamzahuba mai kaya asina miyamna mahakbu ikai khumnari Oza asina tawrakiba kaya aduna malemgi thakta miyamna khangnari bani haiki Culture Taujariba, Zagoi Sei Taujariba, Nat Sankaiton Taujariba, Oza Sing Asigi Damakta, Kathok Piramba, Haibasi, Aduki Matik, Ekoi, Culture Taujariba Sing Ekoi Damakta di Laibo Pavani, Oza Asina, Kamdona, Asuki Matik, Yamna, Hiena Mayam Dagi Kathok Piramibano, Hiena Paupiramibano, Saina Sum, Tizin Javada, Oza Gi Ninjaba, Ozabu Kanjaba, अदुगुम्बा मचाक मयाम अदुदगी ओजा सिना अफाबा लेबाकी अफाबा मी अमा ओइरखि हाबदो आइना थमजरी Inunganbi Manipuri Dance Academy Imada Juribamna Sinduna Juribamgi Dibong Mayale Kaidalaiba Aribam Singluf Mandapta Summer Coaching Camp Production of Ghost Lila Sansenba Pangtokre Thauranga Marilena Social Activist and Buddha Chandrana Asigumba Culture Gasago Nariba Lila Amadi Jagoi Singmut Kigadoraba Sidagi Kananaba Inunganbi Dance Academy na Lauriba Thaudangbu Thagatke Academy Asina Inkalak Liba Naharo Singda Takpitambiriba Jagoi Mayam Asina Ekoi Culture ngakna thamnaba hotnabada chaun mateng oiragani haibagi thajabale haike Juribam Sub-Divisional Veterinary Hospital Juribamna Sinduna Juribamgi Hillgard Community Hall da Animal Health Camp kam Anti-Rabies Vaccination Pangtokre Club ki Mil Singyang na Pangtokiba Animal Health Camp kam Anti-Rabies Vaccination aduda kul adugi hui singda hida kaptoke Losilakpa damaroi bapao mukahna Pizari Masagi Laufamda Lau Ubayanaba Tinungai Dagi Turbung Bangla Faubugi Lomisingi Oiba Committee Ama Semkre Hauzik Paugi on a day Stephen Sandok Manipuri Pau Matang Selo Sinjare Meding Tabri Bapum Namako Amuka Hana Krumjari